COTU Amadi Sadar Hillski CSO Singna AR gi Kangbu farewell Pikhre Pawasi Kanglei Paki Maira Pause dagi Lokhatsavane Ngasi Manipur da Hojik Thogliba Lala Siga Mari Lainana Assam Rifles ki Mahut Sinduna Ngak Senbagi Bharat Laingakna Manipur da Thazilakpa CRPF Battalion ane Harau Tayamna Kangpokpi da Okre Okpagi Thauramasidan COTU Amadi Sadar Hillski CSO Singna Mapungoina Sinduna Kangpokpi gi LNC gi Conference Hall da Pangthoki Loinana Manipur dagi hankhigada AR bu farewell Pikhre Thauram aduda AR amadi CRPF ki IGP sing amadi makok thongbo official sing COTU amadi CSO sing gi thaupuba singsu saruk yakhi haire panba yabadi hawjik lamda masida thogliba tha taraga taruk helaba kanglup ani gi lana sibu laksinaba center lengak na Manipur da tharagliba Central Armed Police Force sing gi manungda ama oiriba Assam Rifles sing maruwaina mapan suba amadi kunithoi suba AR na kuki sing gi michangchang lei Nakal na matagi oiba midyang yang le haiduna lamdam asigi miyamna AR lauthokina badavi tawraduna sangsilakpa khongjangda lumna lawbaga loinana mapal suba masung kunithoi suba AR battalion ani asi lauthokpa hokre mapan suba madi kunithoi suba AR state asidagi lauthoklaga Jammu and Kashmir da thakhraga nei center lengang na laukhalakpa khongthangi saruk ama waina mapal suba kunithoi suba AR gi mahut sinanaba CRPF Battalion ane Imphal da thunglakhibaga loinana haunabi matungina mahut sinba hokhrabane akanba nong suraba yai pawase kanglei paki maira pause dagi lokhatsavane Indian Meteorological Department ki Meteorological Center Imphal na thokpa cherol amagi matunginna ngasi amadi hayeng Manipur gi district taraga taruki mafam kayada akhakaraw yauna akanba mawongda nong sugani haina yellow alert lauthorokle Serol adugi matunginna Tamenglong, Senapati, Kangpokpi, Ukhrul, Kamjong, Jiribam, None, Tengnopal, Chandel, Churachandpur amadi Ferzol district ki mafam kayada lakliba tang kulhumdoi phauba akanba mawongda nong suraba yai haire